Online Manipur YouTube channel asbeng bir mayam pumna mukpo amuka hana taram noksari han madayam na maru paw am update tamjage mafam khangdana leirakhiba angang ani gi thawai yaudrabak sangsing gi photo viral oirakre Manipur gi kangluk masel gi akan balan kana sathari lingai serak haukiba July 3 ta mayum dagi thokiba dagi mafam khangdana leirakhiba Sagolban Tera Tongbrom lekai dagi luang bilin thoingambi sahi taraga taret apokpa kuljit amasung Tagel kolam lekai dagi fizam hemanjit chahi kun apokpa PS ibungo bi anigi hinglinge gi photo sing yauna makhui anigi thawai yaudrabak sang sing gi photo ni haiba amaga punna ngasi numidang weram social media da viral oirakre thawdok asidagi pause asin nupi masa asigi apokpa kuljit ki pokminnaba mayamba S Santi Kumar ga telephone da sana ki warida mahakna hai ngasi nungthin mioi khara laglaga angang ani ne kuki kulai paiba singi marakta hinglingai gi yauna makhoi ani gi thawai yaudrabak sang singini haiba photo sing purakhi photo sing adu purakpadagi mahakna manau nupa kautuna yenghalaba matungda angang animak chumle haina confirm tawkhi adubu angang ani gi photo yauna makhoi ani buku ki militant singi area da sire haiba gi photo na chingba paw oina phongbi danaba nupi masa asigi apokpina Imphal da leiba news agency amada satuna athingba thamlui hairi mahakna athingba pibadagi angang ani gi paw agency asina phunglakhidраbasu ikan kanadana social media da viral oirakhibani hairi photo sing asina angang ani gi hinglingai gi amasung thawai yaudrabak sang singi asengbo photo sing oiramlabadi kari tawgadage haibagi matang da nupi masa asigi apokpa kuljit mahake mathakta leiba mayamba ani yauna S Santi Kumar ga khannaba haure hairi adum oinama ngasi phawbada mafam khanglatriba angang ani gi aroiba mathau mangamdi hojik phaw pangthokthri haina su pause asida phungdurakhi nakal amoromda angang ani gi tongan ba photo sing viral oirakpadagi ngasi numidang chief minister secretary tagi thorakpa seron amada mahairoi angang ani sigi photo sing thagatnarakpa khangle hairaduna makhoi ani gi matang da lokhatkiba case adu mangjauna miyam gi apamba matung inna CBI da sinnakrabani hairi Police na Central Forcing loinana thaudok adu matau karamna thokibano amasung makhoi ani bu hatpada senaba sing khangdoknaba thi humbagi thabuk chathari haiba wafam supangdoki makhoi ani gi thaudok ta senaba sing gi mathakta panthadana lokhatpam thokpa thabuk sing lokhatkani haina su serolasina makata na phungdoraki